Malemda lairik haitaba ngang leite, lairik pabagi kanglon soibagi sonbane silome. Malemda lairik haitaba ngang leite, pabagi niyom soibadagi angang sing soli haina launabani haina, career counselor Silomi Sanjenbamna fongdokre, wafam asing ngarang Yunako School, sanungda pangthokiba mahiroi singda, motivational speech piduna wari watai sanabagi thauramda fongdokibane. Thauram aduga mari leinana, Silomi na mahaki punsi matau karamna hauki haibadu angang singda thamke. Maithiba kaya leirabasu pandam amaga loinana ningthina honaba changnge. School gi exam singda maithiba kaya nanglaklabasu, leptana honaduna management gi lamda tamlakhi haina fongdokhe. Mahangna makata na hai mipum khudingmak masaga chanaba sinpham amasung masagi leijariba haisingba singpunna tuna chatlabade masak thokpa miyoi soidana oigane. Masing ngamnabagidamak isa-isagi hainabida changduna mamangda mai pakraba miyoi singdagi pautak lauduna honaba mathau tai. Piklingaidagi hauna isagi apamba masung haijaba ni si sanabra haibasi khangdoknaba honagadabane. Isana pamlabasu haisingba du chanadrabadi yaroi. Maram aduna isana leiriba haisingba sing adu karino haiba khangdoknaba pambai sing tauba mathau tai. Matam khudingmakta isana isabu thajaba thamgadabani amasung hanthana lauroidabani haina phongdokhe. Thauram aduda mahakna mahiroi singda competitive exam thaba yauna tongan balam singda mai pakpa miyoi oinaba matau karamda honagani haibasi phongdokhe.